Hi ma'am. Ngasi kanoniko. Aije wisat kadore. Koigi beekeeper sing haitare. Beekeeper singi 7 days training program 7 days basic training program ko. Adugi sat kadabne ngarang dagi satpne adu ngasina numit ini subane adu aigi blog sibu yengbiriba aigi nungsiraba subscriber sing amadi nungsiraba aigi viewers punumapu kanglai pak views na ko ngong taram na uksa bagalo na mayam punumak na aibu support tobiramo aigi blog si aigi video si ahanba yengbiba isin nauk sing yauragadi subscribe tobiramo like tobiramo share tobiramo comment pibiramo mayamgi subscribe like share comment amamamna aigisu anoba punsi ma semjage fare mayam adudi aikoi ngasigi training program du kamai tobno haibadu koi mayam punna amuk chatlaga yengminarose du ngasi kano tawgadabane ko kogi field visit chatgadabane adu field visit sina kanoda classify da chatgadabane ko magi duda kogi field visit chatpaduda kogi khoini kam leramba khotpa haibdo adu muk yengminarose ko fare dudi ma'am chatminarose ai hojik gari thaudore hojiksi koi beekeeper singi oiba 7 days basic training ama toba adugi Bishnupur district ki Kojuman hariba khunjida koi kano toba lakpane Kwasify sorry Kojuman natte Kwasify hariba khunjida field visit chatchabane ko mangda igi official kambu prasat kran mangda gaim chasat lisisu akoi team ni friend mafam du yorakanda muk kano khoi kayam leramba haibado dum yengorsi koi matang si tuduna koi ju certificate course obinina tum yaw gi wani sida kari hai tare koi expert na ta iba kholiba mayam du yaw daba mai di tawe adubu yengmusi akoi hoji kano field visit lakpanina adum field visit tu chalurase adu kari kamai torongge haibdum yengorse ai sum mathang mayamda update pijarke adum mayam si hojik Kwasify haiba khundu changjalle ko sisu Bishnupur kendra gi manung chanba khul lamane ko lambi si kaiso afaba lambi edu oidre lambi si krok tore mangda selero car amaga chatli ai mangda gari macha ni maga leibasi yodi or male mayam si linar me thang sum ulage koi hojik field visit lakpadu yoksalla Progressive farmer ni lao. Ay photo ka pa. Darwin nang kapa kero. Nang di phone da ka. Koi jum lek sa lage. Ai ko. Ma thum de lao. Noi shun sang ja lo. One hai ji ke. Koi sar sigi frame se mamai si sundai sa pani na nang si mama ju ne haba si ji kitang opi ha phakto sain dek thok yu haba pani yung na tham ju haba si ji
ꯑꯗꯒꯤ ꯁꯤꯒꯤ ꯃꯈꯥꯒꯤꯁꯦ ꯃꯕꯨꯛ ꯊꯟꯗ꯭ꯔꯤꯕꯅꯤꯅ ꯃꯊꯛꯀꯤꯁꯦ ꯍꯥꯞꯄꯨ ꯇꯥꯔꯁꯨ ꯁꯤ ꯃꯊꯤ ꯐꯥꯎ ꯂꯧꯊꯣꯛꯑꯣꯕ ꯁꯣꯡꯉꯤꯅ ꯈꯔ ꯐꯩ ꯁꯣꯡꯉꯤꯅ ꯈꯔ ꯌꯥꯝꯃꯦ ꯑꯩꯈꯣꯏꯅ ꯐꯤꯜ ꯚꯤꯖꯤꯠ ꯂꯥꯛꯄꯁꯤ ꯀꯣꯏꯄꯨ 3 ꯂꯩꯔꯝꯃꯦ ꯑꯇꯩꯗꯤ ꯀꯥꯏꯗ ꯂꯩꯕꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯃꯈꯥ ꯇꯥꯕꯗꯣ ꯀꯩꯅꯣ ꯑꯗꯨꯝ ꯌꯦꯡꯉꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯐꯤꯜ ꯚꯤꯖꯤꯠ ꯂꯣꯏꯔꯒ ꯊꯣꯔꯛꯑꯦ ꯑꯗꯣ ꯁꯥꯏꯠꯀꯤ ꯃꯤꯔꯔꯁꯤꯡ ꯆꯤꯡꯈꯠꯇ꯭ꯔꯗꯤ ꯈꯨꯟꯁꯤ ꯈꯥꯡꯂꯛ ꯉꯝꯗ꯭ꯔꯦ ꯑꯉꯥꯡꯒꯤ ꯁꯨꯇꯤ ꯃꯇꯝꯁꯨ ꯑꯣꯏꯁꯜꯂꯛꯑ ꯃꯥꯜꯂꯦ ꯑꯉꯥꯡ ꯃꯌꯥꯝ ꯁꯨꯇꯤ ꯊꯥꯗꯣꯔꯛꯑꯦ ꯑꯉꯥꯡꯒꯤ ꯃꯦꯟ ꯃꯥꯟ ꯇꯥꯗꯦ ꯈꯪꯗꯦ ꯁ꯭ꯋꯥꯏꯗ ꯂꯩꯕ꯭ꯔꯥ ꯃꯥꯗꯔ ꯔꯥꯏꯠ ꯁ꯭ꯀꯨꯜ ꯄꯨꯟꯕ꯭ꯔꯥ ꯄꯨꯟꯗꯕ꯭ꯔꯥ ꯈꯪꯗꯦ ꯀꯣꯠ ꯑꯃꯨꯕ ꯂꯤꯠꯄꯁꯨ ꯌꯥꯎꯔꯤ ꯖꯔꯁꯤ ꯑꯉꯥꯡꯕꯁꯨ ꯌꯥꯎꯔꯤ ꯂꯝꯕꯤꯅꯒ ꯐꯠꯇꯕꯅꯦ ꯑꯉꯥꯡꯁꯤꯡꯁꯤꯅꯒ ꯆꯤꯟꯕꯅꯦ ꯑꯩꯈꯣꯏ ꯉꯁꯤ ꯐꯤꯜ ꯚꯤꯖꯤꯠ ꯆꯠꯂꯨꯕꯁꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯔꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜꯗꯤ ꯂꯣꯏꯅ ꯍꯩꯅꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯐꯤꯜ ꯚꯤꯖꯤꯠ ꯑꯁꯤ ꯇꯧꯗ ꯌꯥꯗꯕꯒꯤ ꯇꯧꯕ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯨꯅ ꯉꯥꯛꯇꯪ ꯑꯩꯈꯣই ꯐꯣꯇꯣ ꯁꯦꯁꯟ ꯑꯃ ꯇꯧꯔꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯇꯥꯔꯦ ꯐꯣꯇꯣ ꯁꯦꯁꯟ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯣꯔꯛꯄꯗ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯃꯇꯝꯁꯨ ꯑꯃꯨꯛ ꯑꯣꯏꯔꯝꯃꯦ ꯑꯗꯨꯅ ꯂꯝꯕꯤ ꯒꯥꯔꯤꯁꯤ ꯊꯧꯕꯁꯨ ꯌꯥꯗ꯭ꯔꯦ ꯇꯞꯅ ꯑꯗꯨꯝ ꯊꯧꯕ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯈꯣꯏꯖꯨꯃꯥꯟꯒ ꯀ꯭ꯋꯥꯁꯤꯐꯥꯏꯒꯁꯦ ꯍꯦꯛꯇ ꯑꯣꯟꯅꯩꯌꯦꯕ ꯁꯤꯁꯦ ꯀ꯭ꯋꯥꯁꯤꯐꯥꯏ ꯍꯥꯏꯕꯅꯤꯀꯣ ꯅꯠꯇꯦ ꯈꯣꯏꯖꯨꯃꯥꯟꯅ ꯑꯋꯥꯡꯗ ꯁꯤꯒꯤ ꯀꯩꯅꯣ ꯂꯩꯁꯦ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯃꯊꯛꯇ ꯈꯤꯟꯕ ꯇꯦꯡꯀꯤ ꯂꯩꯁꯦ ꯁ꯭ꯋꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯇꯧꯕꯨꯜ ꯈꯣꯏꯖꯨꯃꯥꯟ ꯀ꯭ꯋꯥꯁꯤꯐꯥꯏ ꯁ꯭ꯋꯥꯏꯒꯤ ꯈꯪꯅꯔꯤꯕ ꯅꯥꯆꯧ ꯄꯣꯁꯪꯕꯝ ꯍꯥꯏꯔꯤꯕ ꯈꯨꯟꯁꯤꯡꯁꯤ ꯊꯕꯛ ꯏꯪꯈꯥꯡ ꯌꯥꯝꯅ ꯀꯟꯕ ꯀꯣ ꯍꯧꯖꯤꯛꯁꯤ ꯃꯣꯏ ꯍꯋꯥꯏ ꯀꯔꯤ ꯍꯋꯥꯏ ꯑꯣꯏꯒꯗꯕꯅꯣ ꯈꯪꯗꯦ ꯈꯌꯥꯠ ꯅꯨꯡꯕꯤꯕ ꯑꯣꯏꯗꯣꯏꯔꯥ ꯂꯝꯕꯤ ꯃꯄꯥꯟꯁꯤꯗ ꯆꯨꯞ ꯌꯨꯡꯉꯒ ꯋꯥꯡꯉꯦ ꯁꯤ ꯌꯣꯜꯂꯛꯀꯗꯣꯏꯅꯦ ꯃꯣꯏ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯑꯌꯥꯝꯕꯅ ꯁꯨꯕ ꯅꯣꯝꯕꯔꯣꯝꯗ ꯂꯣꯏꯅ ꯃꯥꯏ ꯑꯣꯟꯁꯜꯂꯦ ꯃꯣꯏꯒꯤ ꯃꯇꯧ ꯇꯝꯃꯒ ꯑꯩꯈꯣꯏꯁꯨ ꯈꯔ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯧꯕꯅꯦ ꯑꯗꯨ ꯆꯥꯟꯅꯕ꯭ꯔꯥ ꯆꯥꯟꯅꯗꯕ꯭ꯔꯥ ꯈꯪꯗꯦ ꯁꯣꯝ ꯅꯥꯀꯟꯗ ꯒꯦꯍꯨ ꯊꯥꯕ ꯂꯧꯁꯨ ꯂꯩꯔꯤ ꯒꯦꯍꯨꯔꯥ ꯁꯤꯕꯣ ꯐꯧ ꯑꯣꯏꯗꯣꯏꯔꯣ ꯐꯧꯕꯗꯤ ꯌꯥꯔꯣꯏ ꯐꯧ ꯑꯣꯏꯔꯗꯤ ꯊꯤꯡꯕ ꯐꯧ ꯈꯪꯗꯦ ꯐꯧꯁꯨ ꯃꯥꯜꯂꯦ ꯒꯦꯍꯨꯁꯨ ꯃꯥꯜꯂꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯂꯝꯕꯤꯁꯦ ꯐꯠꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ 7 daysꯀꯤ ꯕꯦꯁꯤꯛ ꯇ꯭ꯔꯦꯅꯤꯡ ꯆꯠꯂꯤꯁꯦ ꯕꯤꯁꯅꯨꯄꯨꯔꯒꯤ ꯍꯣꯔꯇꯤꯀꯜꯆꯔ ꯑꯣꯐꯤꯁꯇꯅꯦꯕ ꯑꯗꯨꯕꯨ ꯍꯌꯦꯡꯁꯨ ꯕꯟ ꯑꯣꯏꯔꯦ ꯍꯌꯦꯡ ꯃꯊꯪꯁꯨ ꯕꯟ ꯑꯣꯏꯔꯦ ꯑꯗ ꯁꯨꯇꯤ ꯉꯥꯛꯇ ꯉꯥꯏꯔꯦ 7 days ꯍꯥꯏꯕꯅꯦ ꯑꯗꯨ 7 days ꯁꯨꯇꯤꯒꯗꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯔꯒ ꯀꯩꯀꯩ ꯄꯤꯔꯛꯀꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ ꯌꯦꯡꯉꯨꯁꯦꯅ ꯁꯨꯝ ꯂꯥꯛꯄꯅꯦ ꯌꯥꯎꯔꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ
ꯃꯥꯡꯗ ꯁꯦꯂꯦꯔꯣ ꯀꯥꯔ ꯑꯃ ꯊꯧꯔꯝꯃꯤꯁꯦ ꯁꯤꯁꯤꯅ ꯀꯩꯅꯣꯒꯤ ꯍꯣꯔꯇꯤꯀꯜꯆꯔ ꯑꯣꯐꯤꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯉꯥꯛꯇꯅꯦꯀꯣ ꯁꯤꯗꯩꯗꯤ ꯑꯩꯈꯣꯏ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102 ꯇꯤꯇꯤꯝ ꯔꯣꯗꯇꯨ ꯌꯧꯗꯣꯔꯦ ꯑꯗꯨ ꯌꯧꯔꯒ ꯑꯃꯨꯛ ꯃꯇꯦꯛ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯍꯧꯖꯤꯛꯀꯤꯗꯤ ꯂꯝꯕꯤ ꯐꯠꯇꯕꯩ ꯃꯇꯦꯛꯁꯤ ꯁ꯭ꯋꯥꯏꯁꯤꯗ ꯁꯨꯝ ꯂꯣꯏꯁꯤꯟꯒꯦ ꯑꯗꯨꯒ ꯂꯝꯕꯤ ꯈꯤꯇꯪ ꯐꯕꯗꯨꯗ ꯑꯃꯨꯛ ꯎꯠꯂꯛꯀꯦ ꯍꯧꯖꯤꯛ ꯇꯤꯇꯤꯝ ꯔꯣꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 102ꯗꯨ ꯌꯧꯔꯦ ꯁꯤꯁꯤꯅ ꯍꯧꯖꯤꯛ ꯂꯥꯟꯒꯗꯧꯔꯤꯕ ꯊꯣꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡꯖꯥꯎꯔꯣꯛ ꯍꯥꯏꯔꯤꯕ ꯇꯨꯔꯦꯟꯗꯨꯒꯤ ꯊꯣꯡꯗꯨꯅꯤꯀꯣ ꯊꯣꯡꯖꯥꯎꯔꯣꯛ ꯊꯣꯡ ꯂꯥꯟꯊꯣꯔꯛꯑꯦ ꯂꯝꯕꯤꯒ ꯄꯤꯛꯄꯅꯦ ꯒꯥꯔꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯜꯂꯦ ꯃꯥꯡꯅ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯄꯨꯔꯤꯕ ꯒꯥꯔꯤꯁꯤꯁꯨ ꯁꯤꯂꯤꯟꯗꯔꯁꯤꯁꯨ ꯄꯩꯅꯤ ꯄꯨꯏ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯪ ꯂꯩꯍꯧꯔꯣ ꯁꯤꯒꯅꯦꯜꯁꯨ ꯀꯥꯞꯇꯦ ꯁꯤꯒꯅꯦꯜꯁꯨ ꯄꯤꯗꯦ ꯒꯥꯔꯤ ꯀ꯭ꯔꯣꯁꯤꯡ ꯇꯧꯔꯛꯄꯁꯤ ꯁꯥꯏꯠ ꯍꯦꯛꯇ ꯇꯧꯁꯜꯂꯛꯑꯦ ꯍꯧꯖꯤꯛ ꯕꯤꯁꯦꯝꯄꯨꯔ ꯕꯖꯥꯔ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯕꯤꯁꯦꯝꯄꯨꯔ ꯕꯖꯥꯔꯗ ꯀꯨꯝꯃꯔꯣꯏ ꯒꯥꯔꯤ ꯑꯣꯏꯅ ꯑꯗꯨꯝ ꯊꯧꯔꯒ ꯍꯥꯏꯐꯦꯠ ꯎꯠꯂꯒꯦ ꯕꯤꯁꯦꯝꯄꯨꯔ ꯕꯖꯥꯔ ꯌꯧꯁꯤꯜꯂꯛꯑꯕꯅꯤꯅ ꯒꯥꯔꯤꯁꯤ ꯇꯞꯅ ꯊꯧꯗꯕ ꯌꯥꯔꯔꯣꯏ ꯒꯥꯔꯤ ꯆꯤꯟꯈꯠꯂꯦ ꯍꯣꯔꯦꯟ ꯂꯀꯣꯏꯄꯥꯠ ꯍꯥꯟꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯣꯏꯔꯤ ꯂꯀꯣꯏꯄꯥꯠꯀꯤ ꯃꯃꯥꯡꯒꯤꯗꯨꯗ ꯀꯩꯊꯦꯜ ꯃꯆꯥ ꯃꯆꯥ ꯐꯝꯕꯗꯨꯗ ꯎ ꯃꯣꯔꯣꯛ ꯈꯤꯇꯪ ꯂꯩꯈꯤꯒꯦ ꯎ ꯃꯣꯔꯣꯛꯇꯨ ꯀꯌꯥꯝ ꯍꯣꯡꯕ ꯀꯌꯥꯝ ꯇꯥꯡꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯕꯤꯁꯦꯝꯄꯨꯔ ꯕꯖꯥꯔ ꯑꯩꯈꯣꯏ ꯄꯨꯔꯥ ꯌꯧꯔꯦ ꯕꯖꯥꯔ ꯃꯌꯥꯏ ꯈꯔ ꯂꯥꯟꯊꯣꯛꯑꯦ ꯕꯤꯁꯦꯝꯄꯨꯔ ꯕꯖꯥꯔ ꯀꯩꯊꯦꯜꯗꯨ ꯂꯥꯟꯊꯣꯛꯑꯦꯀꯣ ꯑꯩ ꯍꯣꯔꯦꯟ ꯃꯣꯔꯣꯛ ꯂꯩꯕꯗ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯎꯠꯆꯔꯛꯀꯦ ꯎ ꯃꯣꯔꯣꯛ ꯌꯣꯟꯐꯝ ꯌꯧꯔꯦ ꯑꯁ ꯀꯣꯡꯒ꯭ꯔꯦꯡꯁꯨ ꯄꯤꯛꯑꯦ ꯑꯩꯈꯣꯏꯗ ꯇꯥꯕꯅꯤ ꯆꯥꯎ ꯎ ꯃꯣꯔꯣꯛ ꯂꯩꯔꯦ ꯎ ꯃꯣꯔꯣꯛꯁꯤ ꯀꯌꯥ ꯁꯤ ꯀꯧꯇꯥꯁꯤ ꯀꯌꯥꯅꯣ ꯀꯧꯇꯥꯁꯤ 50 50 ꯀꯤꯂꯣ ꯂꯧꯔꯣꯏꯁꯦ ꯑꯩ ꯀꯤꯂꯣ ꯂꯧꯔꯔꯣꯏꯒꯦ ꯀꯤꯂꯣ ꯂꯧꯔꯒ ꯂꯣꯏ ꯄꯠꯈ꯭ꯔꯅꯤꯕꯀꯣ ꯀꯧꯇꯥ ꯑꯃ ꯀꯧꯇꯥ ꯑꯃꯈꯛꯇꯪ ꯂꯧꯔꯒꯦ ꯀꯩ ꯂꯧꯁꯤꯒꯦ ꯂꯥꯛꯑꯣ ꯑꯇꯦꯛꯄ ꯆꯥꯅꯕ ꯂꯥꯛꯑꯣ ꯑꯣꯟꯒꯦ ꯂꯥꯛꯑꯣꯅꯦ ꯄꯤꯒꯦ ꯂꯥꯛꯑꯣꯅꯦ 200 ꯄꯤꯊꯣꯛꯀꯦ ꯂꯥꯛꯑꯣꯅꯦ ꯍꯧꯖꯤꯛꯇꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯌꯣꯟꯕꯤꯁꯤꯡꯁꯨ ꯐꯣꯟ ꯄꯦ ꯖꯤꯄꯦ ꯉꯥꯛꯇꯅꯤꯀꯣ QR ꯀꯣꯗ ꯊꯝꯃꯤꯁꯦ ꯌꯣꯜꯂꯝꯃꯦ ꯑꯩ ꯀꯣꯡꯒ꯭ꯔꯦꯡ ꯂꯧꯔꯣꯏ ꯑꯩ ꯀꯣꯡꯒ꯭ꯔꯦꯡ ꯂꯩꯌꯦ ꯀꯨꯞꯇꯤ ꯀꯨꯞꯄꯦꯍꯦ ꯀꯧꯇꯥꯁꯤꯗꯤ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯑꯁꯤꯁꯨ ꯆꯥꯝꯃ ꯑꯁꯤꯁꯨ ꯆꯥꯝꯃ ꯅꯨꯡ ꯊꯔꯣꯏ ꯃꯥꯟ ꯅꯨꯡ ꯊꯔꯣꯏꯅꯦ ꯍꯥꯏꯔꯤ ꯂꯥꯏ ꯊꯔꯣꯏ ꯑꯣ ꯆꯥꯝꯃ ꯉꯥꯛꯇꯅꯦꯕ ꯃꯌꯥꯝ ꯁꯨꯝ ꯃꯊꯪ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯂꯩꯃꯔꯥꯝ ꯂꯝꯕꯤ ꯆꯪꯉꯛꯑꯦ ꯑꯗꯨꯅ ꯑꯩ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯥꯡꯅꯁꯨ ꯅꯨꯡꯉꯥꯏꯕ ꯕ꯭ꯂꯣꯛ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯁꯤ ꯂꯝꯕꯤ ꯐꯠꯇꯕꯩꯁꯨ ꯃꯃꯥꯡꯗ ꯑꯗꯨꯝ ꯕ꯭ꯂꯣꯛ ꯁꯦꯝꯖꯈ꯭ꯔꯦ ꯃꯁꯤꯁꯤꯅ ꯑꯩꯈꯣꯏ ꯕꯤ ꯀꯤꯄꯔ ꯀꯥꯡꯕꯨꯒꯤ ꯑꯩꯈꯣꯏ 7 days ꯕꯦꯁꯤꯛ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯥꯎꯔꯨꯕꯒꯤ ꯐꯤꯜ ꯚꯤꯖꯤꯠ ꯆꯠꯂꯨꯕꯒꯤ ꯕ꯭ꯂꯣꯛ ꯃꯇꯦꯛ ꯑꯃꯈꯛ ꯁꯦꯝꯖꯕꯅꯦ ꯑꯗꯣ ꯐꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯤꯡꯁꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯟꯅ ꯅꯨꯡꯉꯥꯏꯕꯁꯨ ꯅꯠꯇꯕꯅꯤꯅ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯁꯨꯝ
ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏꯗꯨꯃꯨꯛ ꯄꯤꯅꯕꯤꯔꯁꯤ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯕꯇ ꯑꯣꯏꯔꯁꯅꯨ ꯀꯪꯂꯩꯆꯥ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯌꯥꯏꯐꯃꯤꯟꯅꯔꯁꯤ ꯕꯥꯏ ꯃꯌꯥꯝ